अहानबदे यमना मरुओइबा अपडेट खरा थमजगे लेबक थिबा थौदोक अमदा ngarang numidang kokta tera khongsangbi manakta thokhiba accident amada scorpio asina mioi ani thombadagi ka henna phibam luna sokhiba ningthauba son of abul bora yangbi mahak ngasi ayuk laikhidre hairi scorpio sigi driver amadi gari phogak sok ikai police na ngarang thodok thoklaba matung ikan kanadana phaba ngamkhre hairi aduga makha tarakpa update ta ngasi su Burma da proxy army singa amadi Kuki PDF amadi Kuki Kna bi lal hoba singa akan bomong danong may kap na rihairi nong sama yamna Kuki refugee Koitan tanabire Kuki Kna bi ka PDF ka Kiduna Koichen Chenle haina kanglay pakya pun bukholaw na update to biri Lilonggi ITI gi get maya da grenade leiram lei ngase yupung tarika minute kun mangarom tarak pada Lilong police station na ko liba Lilong chawbok marwel khulda leiba ITI gi get maya da Chinese hand grenade ama leiram lei hairi bom adu ayupung taraga minute kun niparom tarak pada police ki bomb detection and disposal squad na lokal laba matungda Lilong police na thaudo sige matang da lokhat pa case ka mari leina formal oina sis tawkhre hairi nongmagi manungda thau barrel lising mari ka chama puthokpa ngamba mafam Pakistan da fangkre nongmagi manungda thau barrel lising mari ka chama puthokpa ngamba mafam ama Pakistan da fangkre haina report amana phongdorakli Oil and Gas Development Company Limited OGDCL Pakistan gi maikai digi phongdorakibagi matung ina leiba sigi Khyber Pakhtunkhwa state ki manung chana leiba Koa district ta thau amadi gas marang kaina leiba mafam amagi meter lising manga ka chama ka humpu ka tara rom luna tawthoklaba matung da thengnakhibani mafam asidagi nongmada thau barrel lising mari ka chama rom puthokpa ngamgani punna mafam asidagi nongmagi manungda cubic feet gas crore amaga lakh manga rom puthorakani Sava Sharif na mafam asi thiba ngamkhiba Timbu thagat pagaloina na harau nungaiba phongdokre hari nana matik mayai leiraba DF 27 missile deploy torakpadagi US kiluchingba singtumba yana khidre China na matik mayai leiraba DF 27 haina khangnaba missile deploy torakpadagi US kiluchingba singtumba yana khidre hari Eurasian Times ki report amasigi matung inna China gi lanmi PLA na deploy torakliba DF 27 hariba missile asi malemgi khwaidagi matik mayai leiba missile singi manungda amani missile asigi America gi samudra amadi kangfal lampum namakta target tawba ngama makhalgi missile ni hari DF 27 hariba missile asi kilometer lising manga dagina lising nipan fawba sana kapangami missile asina Indo-Pacific pumbasu cover tawba ngamba khakta natana America gi Prasant front line gi mafam sing da sulandaba ngamgani missile asina samudra da mathau tawduna laiba America gi lan gi jahaz sing amadi ate topa mafam sing da sulandaba ngamgani US Naval War College ki China Maritime Studies Institute ki Professor Andrew Erickson na phongdorakpagi matung inna ICBM missile da ACBM variant gi matik mayai leiba intercontinental range phawba khongjel yangna attack tawba ngamba makhal gi missile leiba asi malemgi oina China na ahanba oirei maram aduna America gi luchingma singna China gi thawung asida kham thengna pakhanna rakhibani hairi Kim Jong Un gi matungda mahaki machanupi Kim Ju-ye na North Korea gi supreme leader oirakpa yana leirei Kim Jong Un gi matungda mahaki machanupi Kim Ju-ye na North Korea gi supreme leader oirakpa yana leirei haina report amana phongdorakli report asigi matungina Kim Ju-ye na ahanba oina mahaki apokpa Kim Jong Un ga mapu amadi mapudawgi mongfam na chatuna khurumkhre masina maram oiraga wafam asi leibak sin matung na ngangnorakibani panbe yabadi Kim gi imung manung gi mioi singna North Korea da haukiba chahi kya gi mamangdagi akanba control amagi makhada leingak sasan tawduna lakibani back to bloodline ga mari leinaba Kim gi imung manung gi mioi singna North Korea bu ngasi fawa sasan tawrakibani Kim Jong Un ga tharaga North Korea da leingak sasan tawrakpa asi ahom suba generation sukre Kim Jong Un gi mamangda ma ki mapa Jong Il amadi mapubo Kim Il Chungana North Korea da sasan tawki South Korea gi secret agent na phongdorakpagi matung ina mamang chahida Kim Jong Un amadi Kim Ju-ye na China da chatkhiba khongchat amagi matungda Kim Ju-ye na North Korea gi leingak pairagani khangkhrabani hairi Bollywood actor Shah Rukh Khan gi marai kakthatpa ngamba mioi da lupa lakh amagi manapi gani lauthokre Bollywood ki actor Shah Rukh Khan na mahaki Indian Premier League IPL team gi damak Bangladesh macha cricketer ama leiraga yahonnaba thaurang tawre haiba wahaudagi All India Hindu Mahasabha gi Agra district unit ki president oirama Meera Thakur na Mathura da ngarang pangthokkiba pawgi mifam amada Shah Rukh Khan gi marai kakthatpa ngamba mioi da lupa lakh amagi mana piragani hadun lauthokre Bangladesh tai khoi gi Hindu gi mioi singbu hingna mai thaduna hatlaga mahangna leiba adudagi sanaroi leibigi thawong asi yaba ngamloi haiki actor asi gi thawong asi da BCC ainasu waref ama laugadabani haibagi loinana Bangladesh macha cricketer asigi matangdadi mahaki security gi thabak matik chana laukhatnaba phongdorokpa leikre hairi Afghanistan gi ichawda punna taraga taret sikre Afghanistan na nong amadi unpak sana tabadagi thoglakhiba ichawda punna mioi taraga taret lom sikre aduga taraga mathoi romna chawna sokre hairi report asigi matungina Afghanistan da thogliba ichaw sina maram oiraga mioi lising amaga chamri romsu chawna awaba mayok nahankre awaba taraba
asigi yenglaga UN na billion $1.7 longgi mateng panglagani haina lauthorakre ichaw asi leba asigi umang kaya paksana kokthokiba aduna maram oiraga tholakpani haina su report asina makha tari. Pakistan 2075 fawbagi manungda malemgi khwaidagi chawba anisuba economy oiragani fongdorakre. Pakistan 2075 fawbagi manungda malemgi khwaidagi chawba anisuba economy oiragani haina microblogging website X ta Pakistan machasingna fongdorakpadagi pumna makham thengna ngangnakre hairi. India na malemgi khwaidagi chawba Marisuba economy oiba ngambadagi India da harau nungaiba phongdoknaringai chera asida kalakpaga loinana khoirang khoisaunariba Pakistan gi military amadi secret agent ISI na ikai khangdabagi wafam asi phongdok halakba yai hari. China amadi atopa laibak singi selna makhwang koiraba Pakistan na 2075 fawbagi manungda malemgi khwaidagi chawna anisuba economy oiba ngamlagani haina phongdorakpa asida angakpo fawbaga loinana nokningbasu fawnakre adubu Pakistan gi wafam asi aranbani ta sengbadi 2075 fawbada malemgi khwaidagi chawba economy China na aduga anisubana India na oiragani hairi. Na Iran da landagani haina ki akhang pikre. America ki President Donald Trump na Iran da landagani haina chawna aki akhang pikre hairi. Iran gi economy kham thengna sokjilakpa potche gi mamal tangkhalakpa amadi Iran gi currency real gi value ka hena hantharakpadagi khoisaunaraba laibasi gi miyamna lambi da tholaktuna ihau horokhibada Iran government na ihauroising aduda nongmai kapadagi mioi direct lom sikhibani. Thododogi matangda Donald Trump na ihauroising makutta khut thaba yaroi khut tharabadi matam amada hekta America na Iran da landana basem sadun lei haina aki akhang pikhibani hairi. Nakal amaromda Donald Trump na aki akhang chawna pirakibadugi paukhum piraduna Trump na khut thingjilaklabadi makhut kakthatlagani haina Iran gi supreme leader Ali Khamenei gi advisor Ali Larijani na warning tawrakre. Iran America da su landaba ngami haibasi karoidabani haina su phongdorakibani hairi. Canada dagi India macha lakh tara rom tanthorakpa yana leire. Canada dagi India macha lakh tara rom tanthorakpa yana leire haina Hindustan Times ki report amana phongdorakli. Report asigi matungina hokhiba chahi 2025 ki aroiba tha fawbagi manungda Canada da work permit paiduna leirapa India macha 10,53,000 rongi permit ki matam loikre loinana Canada government na America da chathariba immigration tanthokpagi thabaksu yamna kana chathanaba thawranglakre hairi. Nongmai lalonba ani fare ngarang numidang police control room dagi thorakpa cherol amagi matungina ngasi security force na nongmai lalonba thongju part 2 pechu lampak ningomam leirektagi karam mani 35 kauba mioi ama mayumdagi magazine ga konaba 9mm pistol amaga konana fare hairi. Ngarang su security force na laimakhong mapal Mamang Laikai digi Thaudam Ranjan ni Fugamathoi kauba mioi ama 9mm gi maru mapan ga konana fare hairi. Switzerland da New Year pangthoklingai da pokhairakpadagi mioi yankhai sikre. Switzerland da New Year pangthoklingai manungda pokhairakpadagi mioi yankhai sikre kaya amana chawna asopa nangkre hairi. Prosecutor General Beatrice Bello na phongdorakpagi Switzerland dagi Transmontana da laiba ski resort ta anauba chahi gi harau tayamba phongdoklingai manungda ikhang khangaudan resort aduda mai chakpaga loinana pokhairakpadagi mioi yankhai rom adu sekibani thaudo adu terrorist singna chatharakpa attack amani hainadi Switzerland gi police na laukhidri adubu thaudo adu matau karamna thokibano haibigi matangda yamna kupna thijinbadi haukhre. Thaudo adu da soklaba mioi sing kannabagi dama rescue team chama yankhai rom na ambulance nifu amadi helicopter tararam sijinaduna honaki. Thaudo adu chawrangna hingi pung ama makhairom tarakpa aduaida thokibani. Thaudo adu da laikhidraba mioi sing adugi masak khangdoklaba matungda imung manunggi mioi sing da khusinaragani hai.